ꯗꯤꯞ ꯃꯍꯥꯛ ꯄꯥꯄꯤꯁꯦ ꯂꯩꯍꯧꯔꯣꯅ ꯑꯗꯨꯋꯥꯏꯗꯅꯦ ꯀ꯭ꯔꯤꯁꯅ ꯁꯥꯔꯒ ꯂꯩꯍꯧꯔꯣꯅ ꯗꯤꯞꯇꯨ ꯁꯥꯎꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯖꯦꯛꯁꯟ ꯃꯊꯥ ꯁꯥꯅ ꯀꯩꯗꯧꯅꯤ ꯈꯪꯗꯉꯩ ꯗꯤꯞ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯖꯦꯛꯁꯟꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ ꯃꯦꯛꯁꯇꯨꯕꯨ ꯁꯤꯁꯨ ꯂꯩꯖꯔꯣꯅ ꯌꯣꯟꯊꯣꯛꯈ꯭ꯔꯗꯥꯏꯅꯦ ꯑꯁ ꯑꯦꯅꯦ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒꯤꯅꯤ ꯗꯤꯞꯅ ꯁꯥꯎꯔꯤꯁꯦ ꯑꯦꯅꯤꯅ ꯍꯥꯏꯕꯗꯤ ꯖꯦꯛꯁꯟ ꯑꯩ ꯒꯦꯅꯤ ꯗꯤꯞꯁꯦ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯑꯩ ꯃꯥ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯚꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯑꯦꯅꯤꯗꯨ ꯖꯦꯛꯁꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯉꯛꯁꯥꯟꯅꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯀ꯭ꯂꯥꯁꯇ ꯖꯦꯛꯁꯟ ꯆꯪꯉꯛꯄꯗ ꯗꯤꯞꯇꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯉꯩꯁꯨ ꯖꯦꯛꯁꯟ ꯗꯤꯞꯀꯤ ꯋꯥꯔꯤꯗꯅꯤ ꯁꯥꯟꯅꯔꯤꯕ ꯐꯤꯕꯝꯗꯒꯤ ꯃꯨꯔꯇꯤꯗꯒꯤ ꯂꯣꯏꯅ ꯃꯥꯟꯅꯩ ꯋꯥꯡꯕꯁꯨ ꯉꯧꯕꯁꯨ ꯃꯥꯟꯅꯩ ꯐꯖꯕꯗꯤ ꯃꯌꯥꯝ ꯇꯝꯂꯤꯕꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯕꯨ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯕ ꯉꯥꯎꯖꯕ ꯁꯛꯇꯥꯅꯤ ꯂꯦꯝꯁꯨ ꯂꯦꯝꯈ꯭ꯔꯕ ꯑꯅꯤꯃꯛ ꯂꯝꯁꯨ ꯉꯥꯜꯂꯤ ꯖꯦꯛꯁꯟ ꯁꯛꯁꯤꯗꯤꯅꯦ ꯍꯦꯛꯇ ꯆꯠꯈꯤꯅꯤꯕ ꯗꯤꯞꯅ ꯋꯥꯔꯕ ꯎꯕꯗꯅꯦ ꯃꯤꯠꯁꯦ ꯅꯥꯔꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯋꯥꯔꯦ ꯅꯪ ꯌꯥꯝꯅ ꯖꯦꯛꯁꯟ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯒꯅꯦ ꯑꯩ ꯆꯦꯜꯂꯛꯏꯅꯤ ꯊꯤ ꯆꯨꯀꯠꯆꯩꯍꯦ ꯃꯤꯅꯥꯏꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯚꯥꯏ ꯑꯗꯨꯏꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯂꯣꯏꯈ꯭ꯔꯦ ꯁꯨꯇꯤ ꯊꯥꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯖꯦꯛꯁꯟ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯊꯣꯔꯛꯄꯗ ꯑꯕꯦꯝꯅ ꯍꯩꯃ ꯖꯦꯛ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯔꯨꯒꯦ ꯅꯪ ꯇꯨꯏꯁꯟꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯇꯝꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯨꯏꯁꯟꯅꯦ ꯆꯠꯇꯣꯏꯁꯦ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦ ꯅꯍꯥꯟꯒꯤ ꯌꯥꯎꯍꯧꯗꯕ ꯂꯦꯁꯟꯁꯤꯡꯗꯣ ꯗꯤꯞꯀ ꯅꯩꯅꯔꯨꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯆꯥꯛꯇꯤ ꯈꯔ ꯆꯥꯈꯣꯗꯅ ꯌꯥꯔꯦ ꯆꯥꯔꯣ ꯑꯕꯦꯝꯅ ꯃꯅꯝ ꯅꯝꯕꯤꯔꯦ ꯖꯦꯛꯁꯟꯗꯨ ꯕꯥꯏꯛ ꯊꯧꯗꯣꯛꯂꯒ ꯗꯤꯞ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯔꯁꯤ ꯍꯣꯏꯒꯤ ꯍꯣꯇꯦꯜ ꯃꯌꯥꯗ ꯑꯅꯤꯃꯛ ꯂꯥꯛꯑꯦ ꯖꯦꯛꯁꯟ ꯑꯁ ꯀꯔꯤ ꯗꯥꯎꯅꯣ ꯉꯁꯤꯁꯤꯕꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯀꯥꯟꯁꯤꯗ ꯇꯧꯔꯗꯧꯅꯤ ꯚꯥꯏ ꯃꯌꯨꯝ ꯆꯪꯉꯨꯁꯤꯔꯣ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯛꯈꯤꯅꯨ ꯍꯜꯂꯁꯤ ꯌꯥꯔꯦ ꯉꯝꯃꯔꯣꯏ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯩ ꯃꯌꯨꯝ ꯆꯪꯉꯒ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯨꯅꯤ ꯎꯅꯗ꯭ꯔꯤ ꯄꯣꯍꯜꯂꯣ ꯁꯤꯗꯤ ꯇꯥꯏꯞ ꯑꯃꯅꯤꯅ ꯏꯅꯦꯗꯨꯅ ꯍꯪꯉꯛꯑꯁꯨ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯁ꯭ꯀꯨꯜꯁꯨ ꯄꯨꯜꯂꯦ ꯈꯪꯅꯤꯗꯨꯗꯤ ꯒꯙꯥꯁꯤꯗꯤ ꯏꯁ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯁꯤꯜꯂꯣ ꯅꯪ ꯂꯣꯏ ꯁꯤꯜꯂꯣ ꯅꯅꯥꯏꯗꯤꯅꯦ ꯆꯣꯞꯄ ꯉꯝꯖꯔꯔꯣꯏ ꯖꯦꯛꯁꯟ ꯑꯗꯨꯏꯗꯤ ꯕꯔꯥ ꯄꯤꯔꯒꯦ ꯍꯟꯈ꯭ꯔꯣ ꯗꯤꯞ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯣ ꯑꯁꯦꯡꯕꯩ ꯖꯦꯛꯁꯟ ꯑꯁ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯀꯅꯨ ꯗꯤꯞ ꯁꯛꯇꯥꯁꯤꯗꯤ ꯂꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯅꯦ ꯃꯌꯨꯝ ꯍꯪꯉ ꯆꯪꯉꯨꯔꯁꯤ ꯑꯅꯤꯗꯨ ꯑꯍꯜ ꯑꯃꯗ ꯃꯥꯔꯁꯤ ꯃꯌꯨꯝ ꯍꯪꯉꯒ ꯆꯪꯉꯛꯑꯦ ꯃꯌꯨꯝꯗ ꯗꯤꯞꯅ ꯀꯧꯔꯣꯗꯅ ꯖꯦꯛꯁꯟ ꯅꯪ ꯀꯧ ꯑꯩ ꯇꯜꯂꯦꯕ ꯑꯁꯤꯅꯁꯨ ꯑꯩ ꯍꯟꯈ꯭ꯔꯣ ꯒꯥꯏ ꯊꯤ ꯃꯍꯤ ꯍꯥꯏꯁꯤꯅꯤ ꯖꯦꯛꯁꯟ ꯌꯥꯔꯦ ꯊꯤꯀꯪ ꯀꯧꯔꯣ ꯑꯅꯤꯗꯨ ꯏꯟꯅꯔꯤꯉꯩꯗ ꯃꯥꯔꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯕꯨꯡ ꯊꯣꯔꯛꯑꯦ ꯑꯕꯨꯡꯅ ꯅꯣꯏ ꯀꯅꯥꯅꯣ ꯗꯤꯞꯅ ꯅꯥꯎ ꯅꯣꯏꯁꯦ ꯃꯥꯔꯁꯤ ꯂꯩꯕ꯭ꯔꯣ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯔꯨꯞ ꯅꯥꯍꯧꯋꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥ ꯅꯥꯕ ꯆꯠꯈꯤꯌꯦ ꯖꯦꯛꯁꯟ ꯑꯁ ꯑꯩ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯦ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯑꯕꯨꯡ ꯔꯤꯝꯁꯇꯅꯤ ꯑꯗꯨꯗꯤ ꯅꯪꯗꯪ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯌꯥꯏꯒ ꯂꯩꯌꯦ ꯑꯗꯨꯗꯤ ꯅꯣꯏ ꯁꯤꯌꯥꯏꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯀꯦꯔꯥ ꯍꯣꯏ ꯀꯧꯊꯣꯔꯛꯀꯦ ꯁꯤꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯦꯔꯣ ꯑꯅꯤ ꯂꯥꯛꯍꯧꯕꯅꯤ ꯏꯪꯂꯤꯁ ꯐꯤꯂꯝꯒꯤ ꯅꯪ ꯎꯅꯒꯦ ꯍꯥꯏꯌꯦ ꯀꯅꯥꯅꯣꯅꯦ ꯃꯁꯤ ꯉꯥꯡꯁꯤꯅ ꯍꯥꯏꯁꯤꯕꯣ ꯃꯦꯂꯣꯗꯤꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯥꯕꯨ ꯎꯕꯗ ꯗꯤꯞ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯗꯤꯞ ꯑꯁꯥꯒꯤ ꯇꯦꯂꯪꯀꯥ ꯋꯥꯡꯅ ꯊꯥꯒꯠꯈ꯭ꯔꯦ ꯃꯦꯂꯣꯗꯤꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯗꯗꯥ ꯗꯤꯞ ꯃꯦꯂꯣꯗꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯨꯝꯒꯅꯤ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯖꯦꯛꯁꯟ ꯑꯁ ꯃꯁꯤꯗꯤꯕ ꯅꯣꯏꯁꯦ ꯃꯥꯔꯁꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯦꯟꯅꯤ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯃꯔꯣꯜ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇꯦ ꯇꯨꯏꯁꯟꯁꯨ ꯂꯥꯛꯇꯕꯗꯨꯗ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯁꯦꯗꯤ ꯃꯃꯥꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯌꯦ
ꯑꯍꯣꯏ ꯈꯪꯖꯔꯦ ꯅꯅꯥꯎꯅ ꯍꯥꯏꯕꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ ꯍꯣꯏ ꯃꯦꯂꯣꯗꯤꯅ ꯃꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯂꯧꯔꯒ ꯖꯦꯀꯣꯕꯇ ꯄꯤꯈ꯭ꯔꯦ ꯑꯃꯗꯤ ꯕꯁꯟꯇ ꯂꯥꯛꯄꯒꯤ ꯄꯣꯁꯇ ꯂꯩꯈ꯭ꯔꯦ ꯖꯦꯛꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯖꯦꯛꯁꯟꯗꯨ ꯊꯣꯛꯈ꯭ꯔꯦ ꯅꯝꯕꯔ ꯂꯧꯔꯕꯅꯤꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯖꯦꯛꯁꯟ ꯌꯦꯁ ꯁꯤ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟꯗꯒꯤ ꯐꯣꯟꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯦ ꯖꯦꯛꯁꯟ ꯅꯪ ꯁꯨꯕ ꯀꯩꯝꯇꯪ ꯍꯥꯏꯔꯛꯇꯦ ꯁꯣꯅꯣ ꯑꯁꯤꯗꯤ ꯑꯉꯥꯡꯗꯨꯅ ꯀꯩꯅꯣꯝ ꯈꯜꯂꯝꯕꯅꯦ ꯍꯥꯏꯕ ꯖꯦꯛꯁꯟꯅ ꯋꯥ ꯉꯥꯡꯕꯗ ꯗꯤꯞ ꯁꯨꯡꯈꯨꯝ ꯈꯨꯝꯃꯛꯇꯦꯅ ꯌꯦꯡꯊꯣꯔꯛꯄꯗ ꯗꯤꯞꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯖꯦꯛꯁꯟ ꯑꯌꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯚꯥꯏ ꯁꯣꯝꯗꯅ ꯃꯦꯂꯣꯗꯤꯅ ꯂꯣꯛ ꯂꯥꯏꯍꯧꯅꯤ ꯍꯞꯇꯥ ꯍꯦꯜꯂꯦ ꯁꯨꯡꯐ ꯐꯗꯕꯗꯨꯗ ꯆꯦꯆꯦꯅ ꯗꯣꯛꯇꯔ ꯆꯠꯁꯦꯅ ꯆꯠꯈꯤꯕꯅꯤ ꯗꯤꯞ ꯑꯣ ꯑꯗꯣ ꯅꯪꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ ꯃꯦꯂꯣꯗꯤꯅ 10 ꯇꯝꯃꯤ ꯗꯗꯥ ꯑꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯕ꯭ꯔꯥꯏꯇꯔꯗ ꯑꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯀꯦꯔꯥ ꯍꯣꯏ ꯅꯨꯄꯤꯗꯨꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯏꯔꯥꯡ ꯂꯥꯛꯄ ꯃꯇꯝꯅꯤꯅ ꯃꯥꯡꯗ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯅꯨꯄꯤꯕꯨ ꯂꯩꯒꯗ꯭ꯔꯣ ꯁꯠ ꯍꯦꯛꯇ ꯄꯤꯔꯛꯏ ꯖꯦꯛꯁꯟꯗꯨ ꯐꯠ ꯆꯪꯉꯛꯏ ꯑꯅꯤꯗꯨꯅ ꯅꯣꯛꯃꯤ ꯋꯥꯔꯤꯒ ꯁꯥꯔꯝꯕꯗꯨ ꯎꯕꯗ ꯖꯦꯛꯁꯟ ꯂꯧꯕꯩ ꯂꯧꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯂꯧꯔꯛꯑꯣ ꯀꯥꯟꯅꯔꯛꯀꯅꯤ ꯑꯩꯈꯣꯏ ꯂꯤꯅꯥꯒꯤ ꯑꯣꯏꯅꯕ ꯗꯤꯞ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯃꯦꯂꯣꯗꯤ ꯑꯗꯨꯗꯤ ꯗꯗꯥ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯃꯦꯂꯣꯗꯤꯁꯨ ꯍꯥꯏꯕꯒꯨꯝ ꯅꯣꯛꯃꯤ ꯃꯉꯛꯇ ꯅꯣꯝꯃꯤ ꯑꯅꯤꯗꯨꯁꯨ ꯊꯣꯔꯛꯑꯦ ꯖꯦꯛꯁꯟ ꯀꯔꯝꯕ ꯅꯔꯣꯟꯗꯩ ꯑꯃꯨꯛ ꯅꯝꯕꯔ ꯂꯧꯔꯤꯅꯣ ꯗꯤꯞ ꯀꯩꯅꯣ ꯅꯪꯗꯪ ꯅꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯄꯨꯔꯅꯤꯃꯥ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯍꯣꯏ ꯄꯨꯔꯅꯤꯃꯥ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯂꯣꯟꯗꯅꯦ ꯊꯥꯁꯨ ꯍꯥꯏꯌꯨ ꯑꯗꯣ ꯅꯪꯒꯤ ꯊꯥꯁꯨꯗꯣ ꯑꯩꯉꯣꯟꯗ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯀꯅꯤ ꯀꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯗꯤꯞ ꯆꯠꯊꯣꯛꯑꯣꯍꯦ ꯅꯊꯧꯔꯣ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯣꯏꯒꯦꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯗ ꯏꯔꯥꯡ ꯈꯛꯇ ꯄꯤꯔꯗꯅ ꯗꯤꯞ ꯁꯤꯁ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ ꯏꯕꯣ ꯅꯨꯄꯥꯕꯨ ꯀꯣꯏꯔꯝꯕꯅꯤ ꯑꯉꯥꯡ ꯀꯥꯏꯅ ꯁꯤꯁ ꯅꯪꯕꯨ ꯕꯣꯇꯔ ꯆꯠꯂꯕꯣ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯋꯥ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯅꯌꯨꯝ ꯐꯥꯎꯕꯅꯦ ꯅꯅꯥꯏ ꯊꯤꯟꯖꯔꯝꯃꯒꯦ ꯑꯗꯨꯒꯅꯦ ꯔꯣꯃꯥꯟꯁꯇꯣ ꯍꯧꯔꯣ ꯅꯪꯁꯨ ꯑꯩꯁꯨ ꯍꯧꯔꯒꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯂꯦꯠꯁ ꯒꯣ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯑꯅꯤꯃꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯥꯡ ꯇꯦꯟ ꯆꯪꯗꯕ ꯃꯇꯝꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔ ꯆꯠꯈꯤꯕ ꯃꯥꯔꯁꯤꯁꯨ ꯃꯃꯥꯒ ꯍꯜꯂꯛꯑꯦ ꯃꯦꯂꯣꯗꯤꯅ ꯁꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯊꯕꯛꯇꯤ ꯈꯔ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯔꯛꯄꯅꯦ ꯁꯤꯗꯩꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯣꯇꯦꯜ ꯉꯥꯏꯍꯥꯛ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯡꯂꯝꯁꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯕꯣꯔꯥꯒ ꯆꯥꯒꯗꯪ ꯑꯣꯏꯔꯁꯨ ꯍꯥꯡꯁꯦ ꯏꯃꯥꯁꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯍꯟꯁꯦꯕ ꯀꯣ ꯍꯣꯏꯁꯦ ꯑꯗꯣ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯑꯝꯃꯦ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯁꯠ ꯆꯪꯉꯛꯏ ꯑꯕꯨꯡꯅ ꯁꯦ ꯅꯨꯄꯥ ꯐꯖꯕꯅꯤ ꯂꯥꯛꯑꯝꯃꯦ ꯅꯪ ꯅꯨꯄꯥ ꯀꯔꯝꯕꯅꯣ ꯐꯖꯕꯗꯤ ꯑꯅꯤꯃꯛ ꯐꯖꯩ ꯃꯥꯔꯁꯤꯅ ꯍꯩꯠ ꯀꯥꯏꯗ ꯑꯩ ꯅꯨꯄꯥꯅꯣ ꯅꯥꯞ ꯆꯥꯗꯕ ꯂꯥꯏꯔꯤꯛ ꯄꯥꯎꯁꯨ ꯆꯠꯂꯣ ꯆꯦꯆꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯉꯥ ꯀꯧꯇꯥ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯕꯨꯡꯅ ꯌꯥꯍꯨ ꯉꯁꯤꯗꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯆꯥꯔꯅꯤ ꯄꯥꯎꯔꯒꯦ ꯃꯧꯄꯥꯁꯨ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯔꯁꯤꯅ ꯀꯥꯏꯗꯩꯅꯦ ꯍꯥꯏꯒꯦ ꯃꯦꯂꯣꯗꯤꯅ ꯁꯦ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯩ ꯍꯥꯏꯌꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯈꯤꯕꯅꯤ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯋꯥꯒ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯃꯥꯔꯁꯤꯅ ꯈꯟꯖꯩ ꯀꯅꯥꯅꯣꯅꯦ ꯄꯤꯛꯅꯤꯛ ꯆꯠꯄ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ ꯐꯔꯦꯁꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯎꯔꯣ ꯆꯦꯆꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯁꯤꯀꯣ ꯃꯦꯂꯣꯗꯤꯅ ꯍꯣꯏꯁꯦ ꯃꯥꯔꯁꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛꯇꯨ ꯊꯣꯡꯅꯅꯕ ꯁꯤꯡ ꯊꯥꯒꯠꯂꯦ ꯒ꯭ꯌꯥꯁꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯂꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯧꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛꯇꯤ ꯃꯃꯥꯅ ꯐꯖꯅ ꯉꯝꯅꯅꯕ ꯆꯥꯗ꯭ꯔꯕꯁꯨ ꯍꯣꯠꯅꯩ ꯑꯗꯨꯃꯛꯅꯁꯨ ꯃꯆꯤꯟ ꯃꯧꯄꯥ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯍꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯛꯄꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ ꯃꯥꯔꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯃꯥꯔꯁꯤꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯆꯥꯛꯇꯨ ꯊꯣꯡꯂꯦ ꯐꯣꯟꯁꯨ ꯈꯤꯡꯂꯦ ꯄꯥꯏꯁꯨ ꯄꯥꯏꯗꯦ ꯅꯝꯕꯔ ꯈꯪꯗꯦꯅ
ꯁꯨꯝ ꯈꯤꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯃꯥꯔꯁꯤꯅ, ꯍꯜꯂꯣ ꯃꯥꯔꯁꯤ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯩ ꯊꯧꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯥꯔꯁꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯒꯨꯂꯤ ꯐꯥꯗꯔꯁꯤ ꯑꯣꯏꯔꯦ ꯌꯨꯝꯗꯒ ꯂꯥꯛꯑꯝꯃꯦ ꯍꯥꯏꯁꯦ꯫ ꯑꯁ, ꯀꯩꯗꯧꯕꯩ ꯄꯤꯔꯨꯕ ꯅꯝꯕꯔꯅꯣ ꯈꯪꯗꯦꯃꯤ ꯑꯩꯈꯣꯏ ꯅꯥꯎꯁꯤꯕꯣ꯫ ꯁꯣꯝꯗꯅ ꯖꯦꯛꯁꯟꯅ, ꯑꯩꯕꯨ ꯐꯣꯟ ꯇꯧꯔꯁꯤꯔꯅꯦ? ꯍꯣꯏꯗꯦ ꯅꯨꯄꯥꯅꯕꯨ꯫ ꯑꯁ, ꯁ꯭ꯋꯤꯆ ꯑꯣꯐꯀ ꯂꯩꯅꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯗꯥꯎꯁꯤꯕꯣ? ꯍꯣꯞꯇ ꯕꯤꯗꯥꯏ ꯄꯤꯗꯧꯔꯕ ꯇꯧꯏꯁꯤꯕꯣ? ꯃꯃꯥꯁꯤꯁꯨ ꯆꯥꯛꯄꯥꯎ ꯂꯥꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯔꯨꯏ꯫ ꯑꯕꯦꯝꯅ, ꯍꯩꯃ ꯀꯩꯗꯧꯔꯦꯁꯦ? ꯀꯩꯅꯣ? ꯑꯩ ꯀꯤꯁ ꯇꯧꯗꯦ ꯀꯩꯅꯣ? ꯑꯗꯨꯒ ꯃꯟ ꯌꯨꯡꯉꯤꯗꯨꯅ ꯀꯩꯒꯤ? ꯍꯣ ꯅꯝꯕꯔ 2 ꯇꯧꯅꯤꯡꯉꯛꯄ? ꯀꯩꯅꯣ ꯈꯪꯗꯦ, ꯈꯣꯏꯗꯧꯅ ꯃꯔꯣꯝ ꯁꯥꯎꯒꯠꯄꯅꯦ꯫ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ, ꯀꯣꯟꯅ ꯆꯥꯒꯦ꯫ ꯏꯁ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯨ ꯆꯔꯥ ꯋꯥꯟꯗꯦ, ꯇꯨꯏꯁꯟ ꯆꯠꯂꯤꯅꯦ ꯍꯥꯏꯔꯒ ꯁꯨꯇꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯆꯦꯟꯊꯣꯔꯛꯂꯤꯔꯣ? ꯅꯪ ꯁꯤꯗꯦꯕ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦꯃꯤ꯫ ꯃꯣꯝ, ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯅꯨꯄꯤ ꯊꯤꯖꯟꯕꯤꯔꯣ? ꯅꯃꯧꯗꯣ ꯅꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯑꯝꯇ ꯍꯥꯏꯅꯕꯤꯔꯨꯆꯣꯕ꯫ ꯍꯦ, ꯇꯥꯅꯤꯡꯗꯕ ꯋꯥꯗꯨ ꯉꯥꯡꯀꯅꯨꯀꯣ, ꯔꯥꯁꯤ ꯌꯥꯎꯗꯦ꯫ ꯄ꯭ꯔꯞ ꯀꯨꯝꯖꯔꯛꯑꯣ, ꯅꯣꯏꯗꯧ ꯍꯣꯏ ꯉꯥꯏꯍꯧꯔꯕꯅꯤꯀꯣ꯫ ꯑꯕꯦꯝꯗꯨ ꯉꯥꯡꯉꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯋꯥꯒ ꯂꯧꯕꯤꯕ ꯆꯠꯅꯗꯦ꯫ ꯃꯇꯥꯎ ꯆꯥꯟꯅꯕꯗ ꯐꯣꯟ ꯍꯦꯛꯇ ꯇꯧꯖꯩ, ꯑꯗꯨꯕꯨ ꯋꯦꯇꯤꯡ ꯂꯩ꯫ ꯁꯤꯃꯁꯨ ꯋꯦꯇꯤꯡꯒ ꯂꯩꯅꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯩ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯄꯤꯔꯛꯇꯦ꯫ ꯑꯩꯕꯨ ꯉꯁꯤ ꯏꯔꯨꯖꯗꯥꯏꯅꯦ? ꯑꯝꯇꯒ ꯂꯨꯊꯣꯛꯈꯤꯒꯦꯗ, ꯑꯃꯥꯡꯕꯒ ꯆꯣꯡꯈ꯭ꯔꯕ ꯈꯪꯗꯦꯃꯤ꯫ ꯕꯥꯠꯔꯨꯝ ꯆꯪꯉꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯗꯤꯞꯇ ꯑꯃꯨꯛ ꯐꯣꯟ ꯇꯧꯖꯩ꯫ ꯑꯃꯨꯛꯁꯨ ꯋꯦꯇꯤꯡ ꯂꯩ꯫ ꯃꯁꯤꯗꯤꯕ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯒꯦꯗ꯫ ꯍꯦ ꯃꯍꯥꯁꯣꯏ, ꯅꯥꯀꯣꯡꯗꯣ ꯁꯦꯝꯁꯪ ꯃꯃꯤ ꯇꯥꯔꯝꯃꯅꯤ, ꯐꯣꯟ ꯇꯧꯔꯣ ꯍꯧꯖꯤꯛꯃꯛ꯫ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤꯕꯣ? ꯃꯔꯨꯞꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤꯀꯣ ꯒꯥꯏꯅ ꯀꯩꯝꯇ ꯈꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯄꯥꯄꯤꯁꯤꯗꯤꯕ ꯁꯤꯅꯤ ꯉꯁꯤ꯫ ꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯔꯨꯝ ꯑꯣꯟꯗ ꯉꯥꯏꯔꯤ, ꯈꯠꯄꯗꯤ ꯔꯦꯀꯣꯔꯠ ꯂꯩꯔꯝꯃꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯦꯛꯁꯟꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯑꯦ꯫ ꯑꯗꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯅꯣ? ꯍꯥ? ꯑꯉꯥꯡꯗꯨ ꯏꯔꯥꯡ ꯐꯖꯅ ꯇꯝꯕꯤꯔꯦꯅꯦ ꯍꯥ? ꯑꯩꯅ ꯁꯥꯟꯅꯩꯁꯦ ꯀꯅꯥꯒꯅꯣ ꯈꯪꯕ꯭ꯔꯣ? ꯀꯩ ꯈꯪꯗꯅꯤ, ꯃꯥꯔꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯒ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯗꯤꯞꯅ, ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯚꯥꯏ ꯑꯩꯅ ꯃꯊꯥ ꯁꯥꯏꯁꯦ꯫ ꯀꯞꯅꯤꯡꯉꯦ ꯑꯋꯣꯏꯕ꯫ ꯖꯦꯛꯁꯟꯅ, ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯚꯥꯏ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪ? ꯍꯌꯦꯡꯃꯛꯅꯦ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯆꯠꯈ꯭ꯔꯣ꯫ ꯚꯥꯏ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯃꯦꯛꯁꯀꯅꯤ꯫ ꯃꯦꯛꯁꯇꯣ ꯁꯣꯏꯕꯗꯩꯅꯦ ꯁꯣꯅꯤꯌꯥꯗꯨ ꯏ ꯍꯥꯊꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ, ꯇꯨꯔꯦꯜꯗ ꯂꯪꯊꯔꯝꯃꯦ ꯍꯥꯏ꯫ ꯑꯗꯣ ꯅꯪꯁꯨ ꯆꯦꯟꯅꯕ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ ꯚꯥꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯛꯁꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯦꯠꯇꯁꯨ ꯁꯣꯅꯤꯌꯥ ꯃꯕꯥꯅꯤꯒꯤ ꯄꯤꯛꯆꯔꯅ ꯁꯤꯟ ꯊꯨꯡꯅ ꯆꯥꯏꯈ꯭ꯔꯕꯅꯤ꯫ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯚꯥꯏ ꯃꯦꯛꯁ, ꯅꯪ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯄꯤꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ꯫ ꯅꯪꯗꯤ ꯃꯤ ꯍꯥꯠꯄ ꯉꯝꯂꯕꯀꯣ? ꯋꯥꯈꯜꯗ ꯈꯟꯖꯩ, ꯁꯤꯅꯤ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔꯗꯤ ꯃꯪ ꯊꯜꯂꯤ ꯍꯥꯏꯕꯗꯣ꯫ ꯑꯍꯜꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯐꯕ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯛꯑꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯗ ꯇꯥꯏ? ꯂꯥꯗ ꯇꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯤꯔꯁꯨ ꯀꯤꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯖꯦꯛꯁꯟꯅ ꯄꯥꯈꯠꯅ ꯈꯣꯟ ꯅꯤꯛꯂꯞꯅ, ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ? ꯍꯥ? ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯆꯥꯛꯁꯨ ꯆꯥꯗꯦ ꯍꯥꯏ꯫ ꯄꯥꯕꯨꯡ ꯅꯁꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯁꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ꯫ ꯍꯩꯃ ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡꯗ ꯍꯥꯏꯌꯨꯁꯦ꯫ ꯄꯥꯕꯨꯡ ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ꯫ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯗ꯭ꯔꯤ꯫ ꯑꯩꯗꯤ ꯁꯨꯝꯅꯗꯒꯤ ꯅꯨꯄꯤꯗꯨ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏꯅ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯃꯍꯥꯛꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯊꯥꯖꯗ꯭ꯔꯒ ꯇꯦꯁ ꯇꯧꯕꯤꯌꯨ ꯄꯥꯕꯨꯡ꯫ ꯅꯦꯠꯇꯁꯨ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ꯫ ꯀꯔꯤ? ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯍꯥ? ꯁꯦꯡꯅ ꯍꯥꯏꯌꯨ꯫
ꯃꯆꯥꯒꯤ ꯁꯒꯟꯗꯨ ꯄꯥꯏꯔꯒ ꯅꯤꯛꯏ꯫ ꯍꯥꯏꯌꯣ, ꯋꯥ ꯂꯣꯠꯀꯅꯨ, ꯄꯥꯕꯨꯡꯗꯅꯦ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯖꯦꯛꯁꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯑꯕꯦꯝ, ꯇꯣꯝ, ꯁꯅꯥ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯣꯏꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯗꯨ ꯍꯥꯠꯂꯒꯦ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯏꯌꯥꯝꯕꯣ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯃꯃꯥꯒꯤ ꯁꯅꯥ, ꯃꯃꯥꯒꯤ ꯁꯅꯥ꯫ ꯇꯣꯝꯅ, ꯍꯦ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯍꯥ? ꯑꯁꯨꯝꯅ ꯑꯉꯥꯡꯗ ꯊꯤꯅ ꯐꯨ ꯆꯩꯒꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯖꯦꯀꯣꯕ, ꯑꯩ ꯂꯣꯏꯔꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯂꯣꯏꯔꯦ꯫ ꯃꯥꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯁꯨꯅꯦ, ꯃꯥꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯠꯂꯨꯆꯣꯅ ꯈꯨꯟꯅꯦꯛꯇ ꯊꯥꯗꯣꯛꯄꯅꯤ꯫ ꯁꯅꯥ, ꯇꯣꯝ ꯑꯃꯗꯤ ꯑꯕꯦꯝ, ꯀꯔꯤ? ꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯖꯦꯛꯁꯟꯅ ꯇꯞꯅ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯃꯛꯏ꯫ ꯄꯥꯕꯨꯡ, ꯑꯩ ꯃꯤ ꯍꯥꯠꯄꯅꯦ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯁꯨ ꯃꯤ ꯍꯥꯠꯇꯤꯌꯦ꯫ ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯨꯗ ꯅꯨꯄꯤꯗꯨ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ, ꯅꯪ ꯈꯪꯅꯖꯔꯣꯅ ꯅꯝꯕꯔ ꯄꯤꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨꯁꯨ ꯃꯇꯝ ꯈꯔ ꯋꯥꯏꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯁꯣꯏꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯖꯕꯤꯌꯨ ꯗꯥꯎ, ꯅꯁꯨ ꯃꯤ ꯍꯥꯠꯄ ꯅꯠꯇꯤꯌꯦ꯫ ꯇꯣꯝꯅ, ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯅꯪꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ꯫ ꯗꯧꯗꯣ ꯍꯣꯏꯅ ꯍꯥꯏꯕ ꯈꯤꯇꯪ ꯏꯜꯂꯝꯃꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯣ? ꯅꯣꯏ ꯗꯧꯗꯣ ꯍꯣꯏꯗꯅꯦ ꯐꯣꯟꯗ ꯇꯧꯈꯤꯁꯦ꯫ ꯃꯥꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯅꯤ꯫ ꯏꯁꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯆꯤꯡꯅꯗꯅꯕ ꯗꯧ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯆꯪꯉꯨ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯎꯔꯣ꯫ ꯍꯩ, ꯏꯁꯨꯁꯤ ꯇꯞꯅ ꯁꯝꯂꯒꯅꯦ ꯑꯝꯇ ꯄꯣꯊꯥꯍꯜꯂꯣ꯫ ꯍꯤꯗꯥꯛꯀ ꯐꯖꯅ ꯇꯩꯕꯤꯌꯨꯀꯣ꯫ ꯁꯅꯥꯅ, ꯐꯅꯤ ꯌꯥꯝꯕꯣ꯫ ꯁꯅꯥ, ꯂꯥꯎ, ꯑꯩꯒꯤ ꯍꯥꯄꯣꯛꯇꯅꯦ ꯇꯞꯅ ꯁꯝꯂꯛꯎ꯫ ꯃꯁꯨꯗꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯦꯝꯁꯨ ꯍꯤꯗꯥꯛ ꯇꯩꯅꯕ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯑꯦ꯫ ꯇꯣꯝꯅ, ꯍꯦꯛꯇ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯉꯥꯡꯗ ꯐꯨꯕꯁꯤꯗꯤ ꯇꯧꯔꯨꯅꯨ ꯃꯌꯥꯗꯦꯅꯦ ꯅꯪꯕꯣ꯫ ꯖꯦꯀꯣꯕ, ꯃꯥꯅ ꯍꯥꯏꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯏꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯄꯥꯕꯨꯡ? ꯇꯣꯝꯅ, ꯍꯦ, ꯋꯥ ꯃꯈꯥ ꯇꯥꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯈꯔꯁꯨ ꯅꯤꯡꯁꯤꯡꯉꯨꯅꯦ꯫ ꯈ꯭ꯔꯤꯁꯇꯤꯒꯤ ꯍꯥꯛꯇꯛꯇ ꯅꯪꯁꯨ ꯁꯦꯟꯅꯈꯤꯕꯗꯨ ꯀꯥꯎꯔꯕꯣ? ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯁꯨ ꯃꯗꯨꯗ ꯅꯣꯏ ꯄꯥꯕꯨꯡꯆꯧ DSP ꯑꯣꯏꯔꯝꯕꯒꯤ ꯅꯪꯕꯨ ꯀꯟꯈꯤꯕꯅꯤꯅꯦ꯫ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯑꯗꯨꯃꯛ ꯃꯆꯥꯗꯁꯨ ꯊꯣꯛꯂꯦ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯆꯨꯝꯃꯤ ꯄꯥꯕꯨꯡ, ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ꯫ ꯑꯩꯒꯤ ꯏ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯩ ꯐꯠꯇꯦ, ꯑꯗꯨꯅ ꯏꯆꯥꯁꯨ ꯐꯔꯣꯏ꯫ ꯏꯍꯦ, ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯔꯛꯏꯅꯦ꯫ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯗꯤꯕ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯌꯥꯏꯃ ꯅꯪꯕꯣ꯫ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯍꯨꯠꯀꯩ ꯁꯤꯡꯏ꯫ ꯑꯅꯤꯃꯛꯅꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯒꯙꯥꯅ ꯁꯤꯡꯕ ꯍꯦꯜꯂꯤ꯫ ꯁꯪꯒꯅ ꯃꯤ ꯃꯥꯡꯍꯟꯕꯅꯦ꯫ ꯅꯆꯥꯁꯦ ꯐꯠꯇꯕ ꯁꯪꯒ ꯇꯧꯏ꯫ ꯃꯁꯥ ꯐꯔꯁꯨ ꯅꯤꯁꯥ ꯆꯥꯕ ꯌꯥꯝꯅ ꯇꯤꯟꯅꯩꯅꯦ꯫ ꯑꯗꯨꯒꯨꯝꯕꯗꯨ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥꯔꯛꯍꯧꯗ꯭ꯔꯗꯤ ꯍꯧꯖꯤꯛꯇꯗ ꯇꯛꯁꯤ ꯁꯣꯟꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ, ꯏꯖꯠꯅꯤ ꯃꯔꯨꯗꯤ꯫ ꯅꯪꯁꯨ ꯁꯣꯏꯔꯀꯥꯟꯗ ꯐꯨꯗꯣꯏ ꯁꯔꯨꯛꯅꯦ ꯅꯆꯥꯅ ꯀꯩꯗꯧꯔꯤ ꯌꯦꯡꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯏꯃꯧꯗꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯊꯕꯛ ꯃꯌꯥꯝꯁꯤꯅꯅꯦ ꯃꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯕ ꯁꯪꯖꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯁꯤꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯀꯤꯗꯦ꯫ ꯅꯪꯗꯅꯤ ꯃꯥꯅ ꯈꯔ ꯀꯤꯕ꯫ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯍꯦ, ꯅꯣꯏ ꯄꯥꯕꯨꯡꯆꯧꯗ ꯑꯩ ꯐꯣꯟ ꯇꯧꯒꯦ꯫ ꯑꯗꯨꯒꯅꯦ ꯃꯥꯅ DSP ꯑꯣꯏꯔꯤꯉꯩꯗ ꯃꯦꯔꯤꯠꯇ ꯈꯟꯈꯤꯕ SP ꯑꯃꯅꯤ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯗ ꯁꯤꯟꯅꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯇꯨ ꯃꯊꯥ ꯁꯥꯕ ꯈꯤꯇꯪꯗꯤ ꯐꯩ꯫ ꯖꯦꯀꯣꯕ, ꯄꯥꯕꯨꯡꯒꯤ ꯁꯅꯥ, ꯅꯪꯁꯤꯕꯨ ꯐꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯐꯠꯇ꯭ꯔꯤꯔꯣ? ꯑꯩꯕꯨ ꯑꯁꯨꯝꯅ ꯉꯥꯎꯔꯛꯄ꯭ꯔꯅꯦ? ꯃꯉꯥꯎ ꯊꯤꯕꯗ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯝꯗ꯭ꯔꯕ ꯖꯦꯀꯣꯕ ꯐꯥꯎ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯗꯣꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯁꯤ ꯑꯃꯗꯤ ꯃꯕꯣꯛꯁꯤꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯖꯦꯛꯁꯟ, ꯚꯥꯏ ꯃꯦꯛꯁ, ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯛꯏ꯫ ꯅꯤꯡꯁꯤꯡ ꯖꯦꯛꯁꯟꯗꯨ ꯀꯞꯄꯤ꯫ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯄꯣꯊꯥꯕ ꯈꯪꯃꯜꯂꯛꯇꯕꯗꯒꯤ ꯐꯣꯟ ꯊꯤꯔꯛꯏ꯫ ꯐꯣꯟꯗꯨ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯐꯦꯁꯕꯨꯛ ꯍꯥꯡꯉꯤ꯫ ꯁ꯭ꯇꯦꯇꯁꯇ,
Nupa haisidi sinsin koidawni. Kaidawbagi amatang koidano. My new BF. Naibini siso. Jackson. Karinone. Aibu manglo haro.